दलित साहित्य अकादमी मणिपुर न सिंधुना चलीब थासगी कुलुमदोइदगी कुंतरेट फाउबा पांगथोकदबा अथौब सिंगी निंगसिंग थौरमगी सरुक अमा ओइरिबा अंडमान आइलैंड दा लैबा माउंट मणिपुर दा पांगथोकपा थौरमगी अहानबा नुमिता सेलुलर जेल यंगसिनख्रे निनिसुबा नुमिता अथौब सिंगी फोटो दा हाइकलैकत कमदुना इकाय खुमनबा उतखी ngasi humni chanba numita khunagi yaifa thorang tawriba akhanana khangalaba miyoi kayada Mount Manipur National Award 2022 lanthokpagi thoram pangthokre haina Dalit Sahitya Academy Manipur gi second B ke mangang na thorakpa chirol amana phongdorakli Mount Manipur National Award ta Yumnam Roman Kumar amasung Ningthok Hongjam Sanatomba Mount Manipur Lifetime Achievement Award ta Dr. Ngangpam Herojit Maitai Dr. Sorokhaibam Hem Maitai amadi Sinamcha Elias Khuman Elias Panba Mount Manipur Friendship International Award ta Waikhom Gojen Maitai Tekcham Rameshwar Maitai Eni Nandaibam Moirangthem Ingoba amadi Ngangom Herajitni ngasi Andaman gi konung Port Blair da leiba New Circuit House ta Andaman Public Works ke Engineer Joy Kumar Singh Dalit Sahitya Academy New Delhi gi National Secretary Dr. Yumna Mahendra Kumar amadi Supervisor Morgan amasung Vaskar na athoiba mithunglen sing oina saruk yaduna award sing adu lien thokhibani hairi All India Trade Union Congress Manipur State Committee na sinduna nominee chupna chathagadaba All India Panchayati Raj Worker Federation gi ahanba conference ngarang Goa gi Chief Minister Dr. Pramod Sawan na hudokre ngarang Goa da hudokhiba thoram aduda state adugi panchayat amasung industrialist Minister Movin Godinho amasung All India Trade Union Congress ki National Secretary Comrade Sukumar Damilena su sarukyakhi Hokiba pung kun mari da India da nauna miyoili sing mari chatrer homfutaru COVID positive oire lekhidaba mi gi masing na tarani thoini fagalakpagi changcha da marfutara ni pandasmik taret ani oiri apun ba confirm case na koti mari lakh ni fumanga lising homfuni pan chamaga tara mari ni active case na lising ni fuhum doi chama pan marfutara mari ni leina asina lekhidaba mi gi masing na lakh manga lising kuni pan chamnga tarani leina asidagi naba faduna discharge tawkiba mi gi masing na Koti mari la kuntra mapan lising marfutara manga chatruk tarani leina asita ki ngak thokna ba vaccine kap thokiba apun ba mi gi masing na koti chani tara taret lak yang kai taruk lising humfutare chama pan ni funi thoi yaukhre malim gi oina covid laichin na khwai dike na sokolaba leibak sing gi manung da USA na ahan ba India na ani shubada madi France na om shubada lairi awang nongpok state ki oina Assam na ahan ba Mizoram na ani shuba madi Manipur na om shubada lairi